Online Manipuri Numidangi Pau Mi Ing Tabiriba Pumnamak Puthoi Laishramna Khurumjari Ahanbada Aroiba Pau Churchanpur Amadi Kangpokpida Khulai Supply Taunaba Lakpa KNAB Cadre Ama Assam Rifles na Fagatkre Churchanpur Amadi Kangpokpida Laiba Kuki Militantsing da Myanmardagi Pusilakpa Khusu Khulai Supply Taunaba Lakpa Kuki National Army Burma KNAB Cadre Ama Chandel District ki Jungle dagi Assam Rifle na Fagalaba Matung Manipur Police ta Khusin Narakre Hairi Faraba Cadre ase Myanmar gi Khampatagi Thalian Kaf Kawi Haidi, Police na wahang pahong chathaba matamda khulai pithok pisin tawbagi thabak asi mamangda su kaya rakhana chathakibata natana atopa KNAB cadres kaya amasu khulai lalon itik tawba yawi haiba khangmangamle haidi masina takpada Myanmar da based tawba lalholup asina Manipur da thokliba irang asida chawna khut yaure haibasi mayek sengna takle tarakpa update da nungmai kapse lakpada Khungakpa ama Sokle Imphal West District ki Segmai Police Station ki manung chana laiba laipata Khungakpa ama Kuki terrorist nga numay kapsilakpada Sokle Police tagi fangba pauda thawdo adu ngarang numidang pung 9 kunlom tabada thokibani Soklaba Khungakpa adu awang Segmai Bazar dagi thawdam Birjit 19 apokpa thawdam Kula kawi Mahak hauzik North AOC da laiba Ras Medicity da laikanari nakal amarom da Jiribam gi Molbung Maitai Khul da sungarang numidang pung 3 makhairom tabada Kuki militant singna afaba makhagi nongmai amadi bom kaya kapsin na landarakre haidi thawdo adu da Mitai Khunja sing aso apan yaw ho drabasu Kuki terrorist na nongmai amadi bom Kapsin duna landarakpagi thawdok aduda Assam Rifles personnel singna yengduna laiki loinana mafam aduda lairiba Manipur Police Commando personnel singsu order fangde haiduna Kuki terrorist singi mathakta makhal amatagi thabak chathakide Jiribamgi Molbung Maitai Khulda Kukising landarakpa asi ngarangi aduga tarelak sure haidi Assam Rifles amasung Manipur Police ki thawung adubu khunja singna pendaba fongdoragli makha tarakpa update Bangladesh ki irang na Manipur yauna northeast da war zone ama oirakpa yari Yumlo nariba Bangladesh ki hojik oiriba tangdu leita daba fibam amadi mamang chahi ki May thadagi hauduna hengalagliba Mitai Kuki gi tension asina India gi northeast da war zone ama oirakpa yabagi fibam da leire haina security agency singna Jackson Wafam Singh thamlagli Al-Qaeda in the Indian subcontinent asi Kukising National Front ka yamna nakna chatminai haina CNN News 18 na phongdokhibaga loinana security agency asina hai India gi eastern amasung northeastern region da India da base tawba radical group ama Atul Ansar Phil Hidal Sarkia natraga Jamatul Ansar mapangal yamna kanna operate tawba mafam ama oiribani Jamatul Ansar amasung KNF militant sing punna Chitangong Hill Threat sing da yanache inaduna punna arms training camp sing hangdoktuna cadre sing da training chathai haidi agency ki source asina makha tar duna hai Jamatul Ansar na northeast ki local outfit singa airline sem duna India bu destabilizing taunaba honari America gi pressure dagi tonganba country ama semnaba Myanmar da drug dagi talakpa senfam na khulai sing paisinduna thamba asi Al-Qaeda in the Indian subcontinent ki afongna agenda amani haibasi Government of India na yamna kupna yengsinba darkar oi agency asina hai Bangladesh ta irang thoktringai mamangda Jamatul Ansar Phil Hidal Sarkia amasung Kukising National Front punduna Bangladesh ki government installation singda attack chathanaba honarakpada Bangladesh ki law enforcement agency singna mathang manau naina operation chathabada KNF ki militant kun khusukulai ga konana fagat pangam khibalai aduga India ki northeast region asi KNF na drug amasung apaba makhal ki khulai sing sizinaduna destabilize tawba ngambagi mapangal leire amadi Manipur state ta based tawba Kuki militant singna masing yamlaba afaba makhal ki khusukulai sing gi thampham sing leire haina security agency gi pau asina hairi kha tarakpa update asidi hi Khuma news tagi lakhotjarake Manipur da thokliba irang asigi matangda inquiry commission report pikhatpagi matam November 20 fawba sangdokre haukiba chahi 2023 gi May 3 dagi Manipur da thokliba hingsa gi thokdo asigi matangda Bharat Sarkar da marik chumba inquiry report ama pikhalakna bakhangal lakhiba adugi matam Ministry of Home Affairs na November tha fawba sangdokre commission asi haukiba chahi 2023 June 3 da semduna Manipur da thokliba irang asi matau karamna amadi kari wahaudagi tholakhibano haibana chingba thigatna bagi Ministry of Home Affairs na semkhibani commission asida Guwahati High Court former Chief Justice Ajay Lamba retired IS officer Himanshu Shekhar Das amadi retired IPS officer Aloka Prabhakar na Saba Commission amani Ministry of Home Affairs na nauna thokpo order amagi matung inna hariba report asi November 20 fawbagi manungda pikhalaknaba miyoi ahum na Saba Commission asida khangan khibani hairi makha tarakpa update da Minister Khasim Basunggi yumda bom pokhai halamba yaningdaba phongdok narakli
Manipur Lengaki Transport Minister Khasim Basumgi Ukrulgi Khamlei Khongda Leiba Mayumda Ngarang Sakangdabasingna bom Pokai Halamle Hairi Ngarang Numidang Pung Nipan Makhairom Taba Matamda Chatharamba Thogdok Aduda Minister Masamakti Mafam Aduda Laikide Thogdok Thokpagi Pau Phongbadagi Ukrul Police ki Kangbu Amana Mafam Aduda Tangsin Duna Yengsinki Adum Oinamak Pokai Bagi Thogdok Aduda Misimina Amadia So Apan Yaukibadi Laite Hauzik Fawagi Oinadi Kanana Karigidamak Thawong Adu Chatharam Libano Haibagi Pau Laitri Ukrul Police ki Maikaidagi Thogdok Aduga Mari Lainana Case Ama Lokatuna Makhatana Thiba Humbagi Thabak Chathakre Haidi Amaramda Minister Asegi Yumda Bom Pokai Halambagi Thawong Adubu Maikai Kyadagi Yaningdaba Fongdong Naragli Rafai Katamlong Tangkhul Mayer Ngala Long Northern Rafai Student Union Amadi Thawaijau Hupung Young Student Organization gi Maikai Dagi Cherol Thadok Tuna Thawong Asibu Yaningdaba Fongdoragli